제 소마기 마마나비 사도에. 제 소마기 마마나비네부터. 얌나주 파자람동 말레 아생바도주 얌 파자예부터. 필름제 하나 와리제 타비브로 그마이 또. 와리세 하나 따래. 프로젝트 락바다 따바네 하나 따바디 나테. 필름지기 맨 오이바 하이타레고. 팀지 그이 오이들. 맨 오이바 팀제. 하이디 누피다 나이 햇피버세. 나이 햇피버세 좀 마치 아마나 manaopi amada tamthina kaino taraga nupasina hatopi gipse sise yam pendabagi machesina laman khomna bana chatharakpa thawongne okay women empowerment ne bako adudi dialogue haitare ko ningsing bi bra mateng amtang tawbiramune je somasina ko haidi khungangdagi laga pura change tawraga saklo namba lawraga laktoine ba adugi timing se tawjarage kaino thoy seli jari ba dress me amduna aidi batman gam ta tadre kai deno upi ba samduna seli ba dress na kai dige matin tang tang sege ko gre yam phase film da so sing yam phajaram dong male bako ado film di phajani na khale akhoi su dum yeng ninge ado last oina ko film ji da kumba kan da ko manung ji da karamaina awa ba struggle je thengna khiba yaubra amtang matek amtang haibiram film ji oina di shooting gum da wagide habadi khoigi producer gi side gi oina ko awa ba amta khangan de duga director gi oina su adum khangde loi pele ta sengna mapung oina khwai dagi credit pinning ba sa che anu producer se mongon da credit pinning haidi aduke matik artist sing je sina ani mani sina awang mani have the nong ta khaidok te ba artist sing je manaba meeting da loina yengaga pe na ba loin tawbi yam nungai jare aduga mathang taba da su hene na mai pakpa adegi hene na mina masak khangbi ba oi bi ba oiro haidana sagi mai ga ju hai film da uba dagi de film je season 2 da su menoi da chakti hai ba ko role se matik am tang hai biram aina sajariba aigi character se aina luxuriba role se smai to bane nupi macha ingang ngong jaba inkhalak pagi adugi character ma mai dongse ado hana de wari se tabi bo oidora wari se kano na damai ke direction pibiri ba ibung se mana film je post to birak pakanda wari se smai na Yeknabi next kano story ma lai bani ado smai na nangi characters smai na nusi ba na chana ga da ba ma smai na lai ado taina film do tong mina se ko mina sen har ko de wari se do mai ta ge do ta sin badi wari ta ba se ai de wari se ta ma matam da ma tumba do yamna ai de wari se full ta ba se sum ngam de do Yeknabi se de mayam na film yeng bir ba lak bir ba khuding mak na su ba adum yeng bir ga khangbi ni na haizani nge season 2 da la ka do ba se dialogue kum ba ga di tang tawi ba ya mari wena dili thoro ge ba aduduna mati am tang taw jara be tamu jo nang nang on the thina taw bu da taw ro kan ko sika taw jara yam da su phajaram dong male ko aduga sister ka jal ju aseng ba da yam phajaye aduga tungi punsi da ju hena bright oi ba hai tare ko hena masak khang ba Manipur gi sakta pa ama oi ba ngam ba oi biro aduga last na sister ka jal lam am tang hai biro ko ai se kano mai ko bi da ge de ne ko ga thama yam dungai jare ko ado hana zo dum thengna ninga leijaram bane bako adu ngasi di yam thengna ba nungai jare adu jeje ni je film ji da role se karama sabir nam tang ai sikono ne ai film sida kantana te ai gi friend circle adagi Michael director ko haidi yang close hoina loina ba missing e invite tor pakidamakta ai film je yeng bala in haidare support tawi ba haidare sibuti hairap kono ai pura ati ta tari ba ko to mayam na diwari wai lai khole hara to ka koi ke Michael ki kono se theater masa haidare ko mai si gi se yening ba su phau ba to ka
newcomer artisting loina soma ko am khoi kono ina loina ba James moi gi kono se pung thoga pi ba ta re sumaina atom Manipur film je sumaina ka am koi na yeng ta ba si syam koi re ba sumaina amu yeng nim ka phau ba si ta tum sat ninga ka yeng ni ne hal ta re film je yam dungai ga dong su male adu je je ni gi wa khan da sigi film je kitang mod am tang phong dok pirang mun ai film je harap kono se u bada harap film je yeng bada nungai dong ma le habati prat tongan ba harap kono ma u ba phang habati artist su yame habati artist si chu yam kono ina thawai yang na act taw ba ki ma mi ma ui adu kum ba kono sin se u ba ki ta ma ta ai su interest lai na film je adam yeng ba lai ni ha ta okay yam dungai jare je je ni ju tungi punsi de he na chaw khot pa nungai ba oi bi ro ko aigi ming galipa porompate gini pata gini ba ko sir je sigi custom design je sang bi re je kaya matik kui bi ra gam tang habira ai chahi 20 di sudore chahi kunmuk sudora bane ai nang si film gi line da kano to rei se adudi hapet kui re na khan tha jai ko sagi film gi script ka on lok pakan de kitang khena ba de dum lae ba ko aduna adugi mat kano ina khara dum script go ina kana to we wari su ta ba de tai matek ma ma nga chi episode macha khara de dum tai ba full di pura ta dri ai ba sige okay sir je he u ba de sir gi koi je sir gi koi je sang bo kan da chahi kayam ka di sang yam tang habira si chahi ani mukti sura mane ai gi kano je adu hana ba de tena dum leram ba du hanak chahi ani hum muk dumaina phare sumaina sang ba ado kayam ka di sangan ge na khan bi sige dum mana sangjari ko dum sangal lani sangbe ka aroi ba sung ka dum karoi koi gi de karoi dum thamani okay ado sir da last oina hang janing mase ko handak inkhalai ba hadi artist changning ba kangbu sing je siji da kari message pi bining ba legem tang habiro artist oi makeup to gera costume do gera aduga artist oi gera any line khudimok tang matam da khoi gi ka haine hana khoi gi haiba keno sina te khoi tongan ba masagi oi ba ko kitang keno ma su hena oina na bai da makta khoi gi oja guru da khara keno to ba si masi yamna darkar le aduga masagi khoi gi hoji imphal manipur da budi khoi si keno masi gi we chang pa yam line na bisa khara le di mu khara dum manara ga dum pangnam na ma keno to khoi gi pot value le rakta gi pot amadi lae ba ko aduna su long lasting di oi ba ya da ba aduna nga sagi maduna kadai da solo ke ham da main oina tawjari ba mayam se sida sohol moida akai ba khara ga di pne ta adu moina tawbu phatte ba te moi su pamja ba ina duna nga sagi leiri ba keno do khoi gi masa gi kai haine khoi gi thak amom da natabi da dum loina mak any keno da khoi gi loina mak to sanar ko do adu khaktang di adu maina lak pa do madu matang di kitang nuai ta duga any huji loina mak tammaga haibadi khara oja guru nai draga di ko masi kitang de dum haibadi dum poche tholok pa dum khange ba ngasagi keno to ba masagi aigi leijari ba magi talent magi madugi mathak to oja guru ma khona raga akhanga hi tanara ka lak pa se masina di hele na haijane madu tawraga di changaning loina ma sir gi punsi da ju he na chawkhat pa he na manga leba life da he na haitare ko bright oi ba ma sir gi punsi da su oi ba ngamba oi biro haiga test ai mangal sana sarubam ai uchol dagi ne andromna ado kendo sir gi profession je am tang habiro ai youtube kaw tori youtube ko channel tang habiro ms diary ms diary gi ne ko film je yenga bo yeng ju ko mai to ge film ji yengri akoi yamba music composer sigi background khong be bo sna je magi through dagi mana yeng sina lakpani trailer gum kai mo ure adum nungai ge to man ada tang yeng yen lai wari di tabiro wari ji to do patadri ai tadri adudi film je nungai dong di male adu kai khan bi wari ga film ga je hadi expectation je film ne hendo man bro wari ne hendo man bro kamai to mase yeng rudi khangarai
ꯍꯥꯏꯗꯤ ꯌꯦꯡꯗꯗꯤ ꯈꯪꯉꯔꯣꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯋꯥꯔꯤꯅ ꯍꯦꯟꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔꯨꯔꯒ ꯍꯣꯔꯦꯟ ꯄꯤꯛꯆꯔꯅ ꯍꯦꯟꯗꯣꯛꯑꯃꯗꯤ ꯑꯩꯗꯣ ꯁꯣꯏꯗꯣꯔꯤꯕ ꯌꯦꯡꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯦ ꯍꯥꯏꯕꯅꯦꯕꯀꯣ ꯍꯣꯏ ꯃꯌꯥꯝ ꯌꯦꯡ ꯈꯪꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯗꯧꯁꯨ ꯃꯥꯜꯂꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯌꯦꯡꯕꯤꯌꯣ ꯉꯁꯤꯗꯒꯤ ꯃꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯑꯗꯨꯅ ꯇ꯭ꯔꯦꯂꯔꯗ ꯌꯦꯡꯉꯦ ꯐꯖꯩ ꯇ꯭ꯔꯦꯂꯔꯗꯗꯤ ꯑꯗꯣ ꯕ꯭ꯔꯗꯔꯒꯤ ꯆꯦꯅꯦꯜꯗꯨꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯛ ꯈꯪꯕꯤꯕ ꯍꯦꯟꯅ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯕ꯭ꯔꯗꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯔꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯆꯦ ꯁꯣꯃꯥꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯉꯁꯥꯏꯒꯤ ꯉꯥꯏꯕꯗ ꯑꯩꯁꯦ ꯋꯥꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯏꯍꯟꯒꯜꯂꯤꯁꯦ ꯉꯁꯤꯗꯤ ꯆꯦ ꯁꯣꯃꯥ ꯑꯗꯣ ꯆꯦ ꯁꯣꯃꯥꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯐꯤꯂꯝꯁꯤꯗ ꯌꯦꯛꯅꯕꯤ ꯍꯥꯏꯕ ꯐꯤꯂꯝꯁꯤꯗ ꯁꯥꯔꯤꯕ ꯔꯣꯜꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯔꯣꯜꯁꯦ ꯃꯌꯥꯝꯅꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯥꯕꯅꯤꯅ ꯂꯣꯏꯗꯤ ꯈꯪꯉꯝꯃꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯃꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣꯅꯦꯕ ꯁ꯭ꯇꯣꯔꯤꯅꯦꯕ ꯑꯗꯣ ꯔꯣꯜꯁꯦ ꯈꯪꯗꯦ ꯑꯩꯁꯦ ꯈꯨꯡꯒꯪꯗ ꯂꯩꯕꯤ ꯏꯆꯝ ꯆꯝꯕꯤ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯔꯤꯚꯦꯟꯖꯀꯤ ꯑꯣꯏꯅ ꯑꯩꯅ ꯑꯕꯇꯥꯔ ꯃꯈꯜ ꯃꯈꯜ ꯂꯧꯔꯒꯀꯣ ꯑꯗꯒꯤ ꯊꯕꯛ ꯃꯈꯜ ꯃꯈꯜ ꯁꯨꯔꯒ ꯁꯔꯚꯥꯏꯚꯦꯜ ꯃꯣꯗꯇ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯁ ꯔꯤꯚꯦꯟꯖꯀꯤ ꯃꯣꯗꯇ ꯈꯜꯂꯒ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗ ꯂꯥꯛꯑꯒ ꯂꯩꯈꯤꯕꯗ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯅꯦꯛꯁꯟ ꯑꯃ ꯅꯨꯡꯁꯤꯅꯔꯛꯄ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕ ꯑꯗꯨꯅꯤ ꯑꯩꯁꯨ ꯆꯦ ꯁꯣꯃꯥ ꯎꯕꯁꯦ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯦꯕ ꯉꯁꯥꯏꯗꯒꯤꯅꯦ ꯆꯦ ꯁꯣꯃꯥ ꯉꯥꯏꯕꯗ ꯑꯩꯁꯦ ꯋꯥꯔꯕꯅꯦꯕ ꯆꯦ ꯁꯣꯃꯥꯁꯦꯀꯣ ꯑꯁꯦꯡꯕ ꯂꯩꯐꯝꯁꯦ ꯆꯦ ꯁꯣꯃꯥꯒꯤ ꯂꯩꯐꯝꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯂꯩꯐꯝꯁꯦ ꯀꯩꯁꯥꯝꯄꯥꯠ ꯑꯩꯈꯣꯏꯒꯤ ꯇꯤꯗꯤꯝ ꯔꯣꯗꯇꯅꯦꯕ ꯑꯗꯨꯒ ꯑꯣꯄꯣꯖꯤꯠ ꯍꯣꯏꯗꯥꯝ ꯂꯩꯔꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯃꯃꯤꯡꯅ ꯀꯣꯟꯖꯦꯡ ꯍꯖꯥꯔꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯗꯣꯕꯤ ꯃꯆꯨ ꯂꯩꯔꯛ ꯍꯥꯏꯔꯒꯁꯨ ꯈꯪꯕꯅꯤ ꯑꯣꯀꯦ ꯑꯗꯣ ꯆꯦ ꯁꯣꯃꯥꯒꯤ ꯃꯣꯠꯇꯀꯣ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯑꯥꯔꯇꯤꯁ ꯂꯣꯝꯗ ꯆꯪꯖꯅꯤꯡꯕ ꯀꯥꯡꯕꯨꯁꯦ ꯁꯤꯡꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯕ ꯂꯩꯒꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯏꯟꯈꯠꯂꯛꯂꯤꯕ ꯑꯥꯔꯇꯤꯁ ꯍꯧꯖꯤꯛ ꯌꯦꯛꯅꯕꯤꯗ ꯌꯥꯎꯔꯤꯁꯤꯁꯨ ꯌꯥꯝꯅ ꯅꯧꯔꯤꯕ ꯑꯥꯔꯇꯤꯁ ꯀꯣ ꯌꯥꯝ ꯍꯩꯔꯕ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯔꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯗꯨꯒ ꯇꯦꯂꯦꯟꯇꯦꯠ ꯂꯩꯔꯕ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡꯗꯨꯗ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯥꯏꯝ ꯄꯥꯁꯅꯦꯅ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯥꯝꯖꯕ ꯀꯦꯔꯤꯌꯔ ꯑꯩꯅ ꯁꯤꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯈꯤꯒꯗꯕ ꯀꯦꯔꯤꯌꯔꯅꯦꯅ ꯈꯜꯂꯒ ꯐꯖꯅ ꯃꯥꯏꯄꯨꯅꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯗꯤꯁꯤꯄ꯭ꯂꯤꯟꯒ ꯂꯣꯏꯅꯅ ꯗꯦꯗꯤꯀꯦꯁꯟ ꯀꯣ ꯁꯤ ꯂꯣꯏ ꯌꯥꯎꯔꯒ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯗ ꯂꯥꯁ ꯑꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯦꯀꯣ ꯀꯩꯅꯣ ꯆꯦ ꯁꯣꯃꯥꯅ ꯁꯥꯈꯤꯕꯗꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯄꯥꯔꯠ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯝꯕ ꯄꯥꯔꯠ ꯑꯣꯏꯈꯤꯒꯦ ꯁꯤꯒꯤꯗ ꯑꯣꯇꯣ ꯊꯧꯕ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯣꯇꯣꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯊꯧꯗ꯭ꯔꯤꯕ ꯃꯣꯏꯒꯤ ꯏ ꯔꯤꯛꯁꯣ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯗꯣ ꯊꯧꯕꯗꯣ ꯉꯥꯏꯍꯥꯛꯁꯨ ꯇꯝꯃꯦ ꯑꯗꯨ ꯊꯧꯕꯗꯣ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯊꯧꯕꯁꯨ ꯃꯥꯜꯂꯝꯒꯅꯤꯀꯣ ꯁꯨꯇꯤꯡꯗꯣ ꯀꯦꯃꯦꯔꯥ ꯃꯆꯥ ꯑꯃ ꯅꯝꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ BOC ꯔꯣꯝ ꯁꯥꯏꯠ ꯑꯁꯣꯝꯒꯤ MBC ꯆꯔꯆ ꯂꯣꯝꯒꯤ ꯁꯥꯏꯠꯇꯨꯒ ꯑꯩꯈꯣꯏ ꯊꯧꯋꯦ ꯑꯗꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯗꯣ ꯆꯦ ꯁꯣꯃꯥꯁꯦ ꯏꯪꯁꯨ ꯏꯪꯉꯝꯃꯅꯤ ꯆꯪꯁꯨ ꯆꯪꯉꯝꯅꯤꯕꯀꯣ ꯑꯗꯣ ꯂꯥꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯁ ꯑꯣꯏꯅ ꯆꯦ ꯁꯣꯃꯥꯒꯤ ꯗꯥꯏꯂꯣగ్ ꯃꯇꯦꯛ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯨ ꯑꯁ ꯗꯥꯏꯂꯣꯛꯁꯦ ꯌꯦꯛꯅꯕꯤꯒꯤꯁꯦ ꯌꯥꯝꯅꯁꯨ ꯁꯥꯡꯅ ꯅꯝꯕꯅꯤꯅ ꯀꯔꯝꯕ ꯗꯥꯏꯂꯣꯛꯅ ꯐꯗꯣꯏꯅꯣ ꯗꯥꯏꯂꯣꯛꯇꯨꯗꯤ ꯑꯩ ꯇꯧꯖꯔꯔꯣꯏꯒꯦ ꯑꯗꯣ ꯗꯥꯏꯂꯣꯛꯁꯦ ꯌꯦꯡꯅꯤꯡ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯌꯦꯡ ꯇꯥꯟꯊꯥꯗ ꯄꯣꯂꯤꯁꯇꯁꯨ ꯑꯩꯈꯣꯏ ꯁꯣ 2 ꯀꯥꯞꯀꯅꯤꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯐꯤꯂꯝꯁꯤ ꯌꯦꯡꯉ ꯃꯇꯨꯡ ꯗꯥꯏꯂꯣꯛꯁꯦ ꯇꯧꯔꯒꯦ ꯆꯦ ꯁꯣꯃꯥ ꯇꯥꯟꯊꯥ ꯄꯨꯂꯤꯁꯇꯗꯤ ꯂꯥꯛꯄꯤꯗꯣꯏꯔꯣ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯝꯃꯒꯦ ꯑꯗꯨꯗꯣ ꯃꯤ ꯃꯔꯛꯇ ꯈꯪꯗꯕꯤ ꯐꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯤ ꯑꯣꯀꯦ ꯂꯣꯠꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯆꯦ ꯁꯣꯃꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄꯁꯨ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯕꯤ ꯌꯦꯛꯅꯕꯤ ꯍꯥꯏꯕ ꯐꯤꯂꯝꯁꯤꯗ ꯑꯩꯅ ꯁꯥꯔꯤꯕ ꯔꯣꯜꯁꯦ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯊꯣꯏꯍꯟꯕꯒꯤ ꯃꯅꯥꯎꯄꯥ ꯁꯥꯕꯅꯦ ꯀꯦꯔꯦꯛꯇꯔꯁꯤꯗ ꯑꯗꯣ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯒꯤ ꯃꯤꯡ ꯕꯦꯒꯤ ꯇꯣꯟꯖꯝ ꯑꯩꯒꯤ ꯂꯩꯐꯝꯅ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯆꯤꯡꯈꯣꯡ ꯂꯩꯀꯥꯏ ꯆꯤꯡꯈꯣꯡ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯀꯤ ꯌꯦꯛꯅꯕꯤ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯁꯤꯁꯤꯒꯤ ꯑꯣꯏꯕ ꯃꯦꯟ ꯊꯤꯝꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯊꯤꯝꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯚꯦꯟꯁꯃꯛꯅꯦ ꯑꯗꯣ ꯁ꯭ꯇꯣꯔꯤꯁꯦ ꯔꯤꯚꯦꯟꯁ ꯑꯃ ꯇꯧꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯀꯣꯔꯁ ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤꯁꯤꯗꯤ ꯂꯥꯛꯄ ꯍꯥꯏꯕ ꯀꯦꯔꯦꯛꯇꯔꯁꯤꯗꯒꯤ ꯍꯧꯔꯒ ꯋꯥꯔꯤꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯤ ꯔꯤꯚꯦꯟꯁ ꯑꯣꯏꯅ ꯆꯠꯄ ꯋꯥꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯦꯟ ꯊꯤꯝꯁꯦ ꯑꯗꯣ ꯐꯤꯂꯝꯁꯤꯗ ꯁꯥꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯏꯂꯣꯛꯇꯣ ꯃꯇꯦꯛ ꯑꯝꯇꯪ ꯇꯧꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯒꯗꯤ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯨ ꯗꯥꯏꯂꯣꯛꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯩꯅ ꯗꯥꯏꯂꯣꯛ ꯄ꯭ꯔꯤꯄꯤꯌꯔ ꯇꯧꯔꯀꯥꯟꯗ ꯁꯣꯏꯈꯤꯕ ꯁꯨꯝ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯑꯣꯏꯅ ꯐꯖꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯣ ꯍꯥꯟꯅ ꯋꯥꯔꯤꯁꯦ ꯇꯥꯕ ꯑꯣꯏꯕꯤꯗꯣꯏꯔꯥ ꯋꯥꯔꯤꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯍꯥꯟꯅ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯋꯥꯔꯤ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯇꯥꯔꯦ ꯇꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯞ ꯁꯦꯝꯂꯛꯑꯒ ꯁ꯭ꯇꯣꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯦꯔꯦꯛꯇꯔꯁꯦ ꯁꯥꯟꯅꯕꯒꯤ ꯑꯃꯨꯛ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟ ꯏꯟꯈꯠꯂꯛꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯇꯤꯁ ꯂꯣꯝꯗ ꯆꯪꯖꯅꯤꯡꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯔꯝꯃꯨ ꯍꯣꯏ ꯑꯩꯁꯨ ꯑꯥꯔꯇꯤꯁ ꯊꯣꯛꯂꯛꯇ ꯉꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤ
ꯂꯥꯛꯀꯗꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯥꯔꯠꯁꯦ ꯐꯖꯅ ꯃꯁꯛ ꯈꯪꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯑꯗꯨꯗꯒꯤ ꯀꯔꯥꯏꯗ ꯀꯔꯤ ꯊꯤꯖꯤꯟꯕ ꯌꯥꯕ ꯊꯤꯖꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯒꯤ ꯁꯣꯁꯥꯏꯇꯤ ꯏꯚꯟ ꯃꯥꯒꯤ ꯃꯥꯔꯀꯦꯠꯁꯦ ꯀꯃꯥꯏꯅ ꯈꯣꯠꯀꯗꯒꯦꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯦꯜꯁꯦ ꯈꯤꯇꯪ ꯑꯞꯂꯤꯐ ꯇꯧꯕ ꯉꯝꯒꯅꯤꯅ ꯑꯩ ꯊꯥꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯁꯨ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯈꯤꯇꯪ ꯆꯥꯎꯈꯠꯅꯕ ꯀꯟꯅ ꯈꯪꯃꯤꯟꯅꯔꯒ ꯇꯧꯁꯦꯅ ꯑꯩꯅ ꯃꯥꯏ ꯊꯝꯖꯒꯦ ꯑꯗꯨꯗꯒꯤ ꯄꯨꯟꯁꯤꯗꯁꯨꯀꯣ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯃꯉꯥꯜ ꯂꯩꯕ ꯑꯃ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯕꯤꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯔꯤꯀꯣ ꯊꯦꯡꯛ ꯌꯨ